Namaz Matam Mangagi Matam Oihallambagi Maram Ahanbal Ziyaoul Maram Numit yamna chawi yamna nganba posak amane Numit latpa singno numit hek thoglak padagi latpa hawi Amasung numit chaidri fawa latli Adana numit chairakla matungda Allah Ta'ala na banda sing da hai hey aige banda sing Numit thoglak padagi yungba fawa oidaba mapu numit pu musrik sing na lat na khay Aibu latpa sing kadai de lay Laglo lingdana layragadaba aibu latlo Amasung musrik singi mayopta Johargi namaz solo Numit latpagidamak musrik sing da akan bachirak piragani Amasung namaz son bagidamak aina nakhoibu chan biragani Ani subadal Hazrat Ibrahim alayhi salam na surungdagi thoklakpa matamda achumba mapu thirakhi Amasung Masagi thamoida maichak ama faurammi Amasung ahingi matamda Angan ba thawan mi jakpa uraga mahakna hairammi masi aigi mapuni Tawigo masung thawan mi changna mang khibada mahakna hairakhi mang ba masung lot panai ba pot asi aigi mapun natte mang banai ba pot po ai nung side madugi matungda thaja muk thoglakhi Mapung phana nga laba thajabu uraga khudakta mahakna hai masimak aigi mapuni Tawigom basung nol ngalakpa matamda Thajagi mangal sumut khirame Awabaga loina hairami karigumba aigi mapuna aibu mateng tawbidrabadi Thangai sennamak ai lamang nakragani Numit thoglakpa ubadi yamna harawna hairaglami Masini aigi mapu Masina khwaidagi hena chawi Adubu numit na tasalakpada Amasung Mamsilakpa uraga mahakna hai Aihak mapu nattaba singbu latpa toklay Amasung sangsar pum namakpo sembiri mapu mahaki maikaidu onsinjere Allah Rabbul Izzat na Hazrat Ibrahim alayhi salam.gi wafam asibu pambikhi Maramasina Hazrat Ibrahim alayhi salam.gi ningsing khubam oina Johar namaz faraz pahin bikhi Johargi namaz sonba mising qayamat ki nimitta Hazrat Ibrahim alayhi salam ga Louminnasi.ALLAH Ahum subda Hazrat Ali radiyallahu anhu na haibiram Num Huzur sallallahu alayhi wa sallam na Muhazir singi manakta fambiram Matamadu da Yahudi singi jamaat amal Huzur sallallahu alayhi wa sallam gi manakta lak laga hairammi Hey Muhammad Aikhoi adong ginakta wahang amagdamak lak zevani Hairib wahang asi Allah gi achawba nabi singtana haibingam gani Huzur sallallahu alayhi wa sallam na takpikhi hangu karamba wahang no Yahudi singna hanglammi Hey Muhammad adong gi ummat singda namaz zuhar gi matamda Faras tawbiri basi karigino Allah ki Rasul sallallahu alayhi wa sallam na paukhom bike Hey Yahudi sing Johar namaz matam da asman da farista sing na Allah ki mating mabun thagat li Amasung matam masida asman ki thong sing hangdopi Matam masida dua kabul tawbi maram masina matam masigi namaz faraz oihallambani Kana agumana johar ki namaz solabadi Allah na mahakbu dozakh ki maidagi kanbigan Asr ki namaz karigidamak faraz tawribano Asr ki matamda Hazrat Adam alayhi salam da Allah na thingrabu uhayidu zaki Madu charabdagi Hazrat Adam alayhi salam ki hakchangdagi fi thokki Bot oiki Amasung Allah ki asabu mayongki Amasung jannattagi dunyada khul honglakki Masi khudingak asi asr ki matamda thokki Masigi mafutta asargi namaz faraz tawraga namaz manungda saba thakpa yadabagi awaba adu khanghanbiki Hazrat Yunus alayhi salam bu Allah Ta'ala na amamba marigi manungda thamki ahanbada isingi amamba manung ani subada ngagi mabuk manungi amamba
ahum subda mabu yotliba nga adubu atoppa nga amana amuk yotkhiba adugi amamba. Mari subda ahingi amamba. Hazrat Yunus alayhi salam ngagi mamlaba mabuk manungda. Allah mating magon Thagat Amasung dua asison bahuraki La ilaha illa anta subhanaka inni kuntu minaz zalimin. Dua asison bagi barkat tagi. Khudak ta nga da hukum tawraki Yunus bu laymai thakta othok lu chatlo. Karigumba Hazrat Yunus alayhi salam na tasbih tawramdrabadi. Kayamat faw ngagi manungda layramgan. Mung asum nga na akang ba laymai thakta othoki. Thodok asi asar matamda oirammi. Hazrat Yunus alayhi salam na amamba maridagi hinglakhiba asigidamak Allah gi tawimal utra namaz rekat mari solami masig mari laynanaw. Ummat asida asar gi namaz rekat mari faraz oihallagaw. Hazrat Yunus alayhi salam gi thodok punning singhalli. Loyrana Allah gi matik magun thagat lagaw. Amamba khuding maktagi hingnaba lambi ama oihanbiribani. Allah Ta'ala na mipung khuding makke oina sirabagi matung da kabar da amasung dozakh taw wahang taw na bagidamak atak na farista kaya thamkhrei amasung asibasing gidamak taw matam masi yamna luba amasung yamna chinba tanja amani. Allah na mahake banda sing da asar gi namaz faras taw biragal awab khuding makkai na maram ama oihanbire. Kabar da asibasing makhoi gi thawai amuk hanna hapchin biragal. Hingad hangadori matam duda asiba aduna khangad. Haujik asar matam oire namit changadore. Nakalamada munkirna kirna tam thiba khonjel galoina akiba saktam da laglaga asiba aduda wahang tawrakani. Nangi mapuk kanano. Nakal amada. Namazi adu masagi namaz da thawai hakchang luptuna laygani. Munkirna kirna hanglakpa wahangbu. Kari su ina khanbir amasung akibu sa pokroi. Maram masinaw. Allah Ta'ala na Musalman singi mathakta namaz asibu. Faras tawbi. Amasung sirabagi matung da namaz ke haynabi laynaba amadi. Munkir na kirgi. Kallaba khonjel gi mai kaidaw. Wakhal changdanabagi damag. Amasung namaz kak sondana laynabu. Masi anaw wafam natte sangsara sigi manung da thaudok kaya hawkhrei. Madudi karigumba apama pot amagi mai kaida mai onsallabadi. Madugi wakhalda tumba chaba kaune. Maghrib ki namaz faras tawkhibagi maram. Ahan badam. Maghrib ki matam da Hazrat Adam alayhi salam gi sajda amasung toba Allah na lawbiki. Maram masjidigi Hazrat Adam alayhi salam na. Madugi tawbimal utpoina namaz solame. Hazrat Adam alayhi salam bu. Allah ne yabi ki wasi mahaki macha masu pung mukta khudol amani. Madugi tobimal unnabagi damakta Hazrat Adam alayhi salam gi macha masu sing da maghrib ki namaz faraz oihanbiram. Ani subda Hazrat Yaqub alayhi salam ga macha nupal Hazrat Yusuf alayhi salam ga sahi nifu natraga marifu kainaki. Madugi damakta Hazrat Yaqub ngam khaylaytana awaba funki adubu Allah Ta'ala na chanbiduna. Hazrat Yusuf alayhi salam gi paw khoroi amal. Hazrat Yusuf ke kurta purak lagaw. Hazrat Yaqub alayhi salam gi mamai da kupthu matamda. Hazrat ki uram da bamid amuk kahanna urakhi. Amasung awaba khuding makhang hodana mangki. Hazrat Yaqub alayhi salam na Hazrat Yusuf alayhi salam gi maram hanki. Aigi Yusuf karamba fibam dalay huwi. Karamba mazhab tachad huwi. Paw kholoi aduna hai. Mahag Hazrat Ibrahim alayhi salam gi dindaw. Lingdan layri. Matam maduda Hazrat Yaqub alayhi salam na Allah gi tawbimal utpa oina. Namaz rekat ahum sonki. Ahan badaw. Masagi umar da mid amughanna urak pagidamak. Ani subda Hazrat Yusuf alayhi salam hingli haibagi kharau bagidama. Ahum subda Hazrat Yusuf alayhi salam na Hazrat Ibrahim alayhi salam gi dharmad lingdan laydi haibagidama. Mahaki mataw tamdano ummat asida sa namaz rekad ahum faraz oihallibani. Ahum subda Maghrib ki matam da ngalamba numit mangki.
amambana kupsinba hauragi masing lakngamdraba mahu panba tinkang lising kaya amasung fattaba jinnatsinna thoklakpa matamni maram masina Allahgi Rasul sallallahu alaihi wasallam na numit taakraba matungda angangsingbu mapanda thokhandanaba haibirammi nungthilgi matam na loikhibada awaba kaya lakpa hauragi nakal amada unabagidamak paliba mit amambadadi karisu uba ngamde matam asida Allahna senabiraba matam santi fangba ngamgani aduna mahangna ngakpi senbinabagidamakta namaz solaga Allahgi mateng lawba darkar oy mari subada numidangna haurakpada nungthilda fanglamba kanarba potlamsing adugi tongan tawbimal utfam thokpani adubu khudol sing adugi tongan tawbimal utpadi lairaduna khudol sing adu masing suna thiba fawbu oy thokte aduna matam masida tawbimal utnabagi damakta maghrib ki namaz faras tawkhibani S.A.W.gi namaz faras oikhibagi maram Hazrat Musa alayhi salam matam chukpa thabak marigi wakhalda yamna wana leiramme ahanbada nil turel asoyangam yaudana lan thoknabagi wakhal ani subada mahaki ummatpu asoy angam yaudana lan thoknabagi wakhal ahum subada firawangi khuttagi hingnabagi wakhal mari subada yegnabana tak tumlaga manghauba amasung magi khongbuna mai pakhiba Hazrat Musa alayhi salam bu awaba mari asidagi Allah Ta'ala ne S.A.W.gi matamda kanbikhe Firawan amasung magi sifai singbu nil turel da hiragna hankhi amasung Hazrat Musa alayhi salam amasung Musalman singbu maning tam hankhi awaba mari sikanbibagidamak Hazrat Musa alayhi salam na Allahgi tawbimal uttuna S.A.W.gi matamda namaz rekat mari sonkhi Allah Ta'ala da ummati Muhammadiyadasu Haiba matam asida namaz rekat mari sonwa faraz oihanbiri ani subda Huzur sallallahu alaihi wasallam na meras kaakiba matam adusu S.A.W.gi matam dani thawdo kadu ning singboina musalman khudingmakta S.A.W.gi namaz faraz tawkhi maramasina asingba amasung matau tamzaba anigi marakta chuna chanaba mai oinabagi damak Hawaii merasu S.A.W.gi matam masida akaknabu oihalli maramdi barkat layba amal meras matam asi barkat lay amasung matam aduga chanarakpa maramdagi ningsing khubam amasu oihalli Rasul sallallahu alaihi wasallam asmangi maikaida S.A.W.gi matam da lengbikhi mafam adu yawraga Allahga unakhi amasung huzur sallallahu alaihi wasallam gi ummatna asman da chatpagi mahutta masjid ta chalaga thawaigi oiba marida Allahga unabagi khudong chaba piri namaz mu'min singi merazni ahum subda matam mangagi manungda matam marigi matam sing asida atoba dharma chatpa sing so makhoina semjaba mapu singi puja tawi adu musalman singi S.A.W.gi matam asida di mushrik singdi tumba chabada mai onsinai aduga Musalman singde matam masida asing mapu Allahgi ibadat haraw tawi Allah Ta'ala na haibiri aina jinna masung miyoibabu ay khaki ibadat tawnaba semkhibani nong Allahgi Rasul sallallahu alaihi wasallam S.A.W.gi namaz kidmak thoglakpada khare thengkhirame amasung jamaat ki namaz sonba lakliba miyoi singadu tumningbadagi uinirame Ngayhak layriga Allah Rasul sallallahu alaihi wasallam leng thok piraglami amasung hairami harauro nakhoi madudi nakhoi na ngairiba namaz asi adugumlaba namazni masibu hojik nakhoi nattana kanasu ngaide amasung S.A.W.gi namaz asi ummate Muhammadiyagi haikhibani Rasul sallallahu alaihi wasallam na haibirame Munafik sing S.A. amasung fajr gi namaz nattana atopa namaz singda arumba oide karigumba makhoina khanglamlaba masig mahai sawab kaya yamna chawi haiba du oirabadi khuning ne sillaga natraga khukune sillaga oirabasu namaz asi sonba laklamgani fajr gi namaz faraz oihallambagi maram
Ahandada Hazrat Adam alayhi salam na jannatagi dunyada tharakpa matamda sangsara se pummam mamlamme ay hingi amambaba uraga yamna kirammi amasung kibigi maramdagi kaplamme maramdi mahakti jannat leiramba mini amambadi mahagna mamangda amuk fawba ukidre ayuk oiraglaga ay hingi amambada loy kibada kiramba adu farami mahangna ngan thorpagi tawbimal utpa oina namaz rakat ani solame Allah Ta'ala na umat asigi matagda so namaz asiba faras tawbire amasung Hazrat Adam alayhi salam na ay hingi amambadagi ngan thorpada Allah gi mating magun thagalaga tawbimal utki amasung ummat asina kabargi amadi hasargi amambadagi hingnabagi damak mangzawna fidya fithoklabani amasung Hazrat Adam alayhi salam ay hingi amambagi awaba koklabagi tungda Allah gi tawbimal utkibani adubu ummat asidi tungda fanglakadaba awaba adugi mangzawna hingnabagi fidya pithoklabani ani subadaw fajr gi namaz hawgatpa ngamdriba asigi achawba maramdi ahing yamna thenglaba fawba warem thoremda natraga dunyagi oiba thabak thoramda mai onsanduna leithoki aduga ahing thengna tummi aduna fajr gi namaz matamdadi mikap thokpa ngamdre nakalamada namaz soliba Allah gi banda singdi Allah gi achawba khudol rahmat fangkhre adubu Suandab sing di Haiba Kudol sing adu fang hodre. Mawong asung kayamat ki numitasu. Faraz di namaz thadog lakpa miyoy sing adu kaptun lay hogani aduga suan basing na jannat changkigani. Amasung Allah ga unarugani. Ahum subada. Fajr ki namaz asi Allah ga una hannabagi pambay amani. Karigumba fajr ki namaz asi chaksin na sen narabadi. Masigi mahutta kayamat ki numita Allah bu uwa fang hanbigani. Miyoy ba kayamat ki numita nakoy mapug may onsan naraga unagani. Maru oiba amal di ayuk ki namaz ni. Kariwamag mamzarabadi masibu kayda unung disu thadorkano. Amasung masigi maram amana jannata ahing layroy amasung nung tilsu oiroy. Haibidi jannata matam kuring da ayuk ki matam khagta oigani. Allah ki Rasul sallallahu alayhi wa sallam na haibira may ayuk ta ugalaga namaz son basali ba mi adu Islamgi Firal galoy na chatli amasung ayuga hogat paga bazar da chatli ba namaz sondra mi adu satan gi firal galoy na chatlabani nung sirabichri naw sing ngasi de sifawdan khangina da se mathangi video da namaz matam mangada rekat ki masing ani ahum mari Oihallambagi Maram khangina se nung sirabichri naw sing na video asibu me pung khadingak da share tawbidana Yengbiyu amasung Allah Ta'ala na Aikoi khuding makbu Haijariba wafam khar asida amal tawbungambagi pangal thona adu pinabibu oisan